Isagi yumda lengakna hanjin hanbang ngamgani thajadre haina IDPM na yam ningamdana paudum kibagi kanwani uza masida uza khoi hana IDP na phongdorpada khoi ahanba hongjelapo matamadi lengakna thagi pifam thokpa numit khudingi sari ba senfam asi aduma matam chana changnaina piduna lakpani adubu handaki khoi tha khara asadi changnaina phangdabaga loinana masida Jonthadna lakli chaliba July asigisu hoji fawba nomagi sadna piriba senfam se phangdri habagi wafam matugi sumathakta masida laiba singse aduki matik awaba ma oire habagi film ni nomada changdraba yadaba essential commodities mayam lairi masida oza angangi masina changakliba kogi DBT hagida kogi direct benefit transfer sina angangi school gi loinamak chalai banina masi pirakte have kogi handaki changdabagi su nongini mamangda kogi notification thopasu laikram no just masi changhan binanaba oza samatanga dikamaina tasengna IDP singsti politicians singi tasengna haragadi makogi campaign tawum natraga ngahaki media thoga phaja wafam sing puthoga makogi puthoga namaga wahi wata phaja thadropa potta dum uruga lai koi mota de aduga hujik tasengna haragadi ngarang adum batongan ba IDP singi mapam chalaga taw report khara tongan ba paper sing de even maruina sana lebak tai ngasi thengnai ko sana lebak pa kan thengnai madudi ko relief camp ta alore ba bioish kya siba ngai duna hingli kaina heading karak ko sing wakat tabidre isagi yumda lengak na hanjal bungam ni thajatre hana heading kare ebo se ye por me am jeno ngai te adugi matak mako gi daily uses numit ko ringi sinaba senfam pawda ko gi tha khara sidadi mako pithoktre mamang da khara pithom bodo na har po potse sina maram mor kan yam apik pa ka khu amada imung family ma mayam ma ko magi mama mapa machin manaw matay manaw macha musu mayam ma lemina ba haibase yamna inconveniences yam kudung cha da ba mayam sudum thokta ba na te madu pot to ka apik pa maram morga anu madada thokpa makoi gi hapaiba picture da koi gi berenda gumda phak tha thaga da sengna haragadi madugi awawa pothana ba ngah hangchit lang thokpa dong tholokpa u basi yam nuaite madu government na koi nga shanti hanjala e IDP sing hanjala agani haiba pose sum di ta ba ngasi de jai hom hanjala ba su bawda kaishu to bungam dan laita ngam leiba haiba se government gi so weakness amani da government amasi yamna kupda khandabam thui ikaibam thui aduga ham thamaiba wafum sing mayam ase makoi no makatang ekone haijabni mamang digi IDPs ne hingiba punsi marel makoina tasengna set jana bai damakta makoi hingna bana piriba makoi keno sing senfam sing adu paira kanda kogi bureaucrat officials sing legislators sing nataga judiciary sing leiba kangu sing na hingbang ambagi pangal sakti do makoi da puthokpa ngambra makoi gi family mayam do su luxurious life da thado ga no makatang IDP sing dugi leiba hujik piri bachang piri makoi mayum ni kan piri da leibiraga amtang yengbiragadi madu yam thuna akoi thabak tu ontho kanda makoi na phangdriba makoi khudong chaba mayam se relief si thuna phangan ge hana hona ningba poram phorkane khali na tragadi makoi na adum somda hairi basing je poai da haijabani talla tokse gini akoi pibam thokodum piri hana hingna badang ngasai sor honba yanabadang makoi bu hingana badang thambagi mong sti akoina su ubde yam nungai jade na ismai tham